Indian Army ki thawongbo kaithel ima singna akanba mawongda yaningdaba fongdokpaga loinana khwairambani ma kaithel da protest chathakre Governor J Kumar Vallan festival manungda makhal amatagi pamdaba thodok thokhalloi haina fongdoklabaso Indian Army na Chathakiba thawong asigi aronba agenda karino haina wahang hanglakle khwairambani ma kaithel da Chathakiba protest amada saruk yakhibi kaithel ima lup amagi luchingbi laisram memana fongdorakpada maitaina masagi maramda manungda gari tongduna chatpada gari aduda Manipur thaba yaroi haina Indian Army na hairakpagi maram Governor na sengdokadabani ahing nungthil naidana miyamda pau piriba paumi fauba athingba piba asimak aronba agenda lairabra haibagi jingnaba laire Athuba matamda chenariba Indian Army personnel gi mathakta action laukhatrabade Governor yauna Manipur thugaina bahotnare haina lauragani hairakli Miyamda phongdoi wafam do ta sengna mana asengba thamoi sengna haiba oragadi adugumba forcing do adugumba security singduna thingaiba Manipur muthallo Manipur thaba yaroi hariba mi do khudakta FIR palaga matik chabada dipidra kasum jangna thambiyo natragade malem sida lairiba mipum khudimata aikhoi Manipur se gomna yauna thuaina ba tawre gomna na kuki leader oira me haidena koi chap ware